तसेंगना माना यावरम तारगसु नत्रगना हौजिक ngangnariba mayamsi atopa khara manam haiji chithiji mamangda atopada igiba chithini aduni adani haidana haiba mayam hai ado mamangda manipurgi isuga mari lenana igiba letter singdi loinamak MLA mayam gi apunba ruling party gi MLA mayam na manipurgi suda se Assam Rifle gi battalion khara manipur gi withdraw tawnanabagi karigi tongan ba igiba letter mayam si loinamak public domain da loina phangnagreba loina unagreba adugi unakiba matamduda leigriba letters sing aduda yauriba content sing aduga ngarang nahan part khara puthoraiba letter asigi content sing asigadi manadeba manipur gi hojik ujik leiriba chief minister nongthombam biren gi mayokta wangang ba mi sing asi akoi kuki gi supporters sing ni kuki militant sing asigi supporter ni haidana अखोगी ब्रांड तब लेवल तबगी माइंडसेट अमा वखल मियेंग अमा अखोगी नाइसिदा चूदुना लेरेबा सांगना सिगी लास्ट 18 months सिदा हाइतारे संदाइननबगी वखैनबगी हाइदना मिनिस्ट्री ऑफ होम अफेयर्स ना मागी इनिशिएटिव खरा लौखलकपा लेरिबा सेंटर की लेंगाक असिगी मागी नुमित चामा सुबा नुमित अदुदा September 17 da Union Home Minister na haigiba Manipur da lairiba irang asi wakhainabagi damakta magi thorang ama road map ama seme khole haidana tawgiba duga loinana chatharakiba khongthang amoina andaksi Delhi da nahan October gi 35 da Manipur gi MLA sing maru oina ruling party gi MLA tongan ba akoi gi kanglup sing da belong tawba khara mana 𝐇𝐘𝐁𝐈 aduga maitai da belong tawba aduga naga da belong tawba MLA mayam ama Ministry of Home Affairs ki kangbuga aduda amuk party gi maru oriba Northeast ki in charge puriba sambit patra yauna tawgiba adugumba sing adugi marak aduda tholaiba anauba development ama political development oina laiba hojik Manipur da leiriba lengak asigi Lucingiba Chief Minister Nongthombam Biren si maji thajadaba mahak leiragadi leiriba Manipur gi irang si phahangi haiba taraba amadi party bu kangi haiba taraba Manipur bu kangi haiba taragadi Biren si singadabani haidana MLA 18 na Prime Minister da chithi ama I haibagi wapam ama paung mayam ama koigi ahanbada madu आज तक ना पाउदु हिंदी द फोंबा आज तक ना मधु पाउदु अहान ब्रेक तौरई अदुगा लोइना अखोई लोइना मना हुजिक खंगिदी कैनो आइबा मतम द पाउसी आज तक ना ब्रेक तौरपदा नतना नेशनल मीडिया खुदिंगमक्ता अयाम्बा मरुइबे इंडिया की मीडिया खुदिंगमक्ता लोइना मसिगी पाउजी फोंगनरे अदुगा लेइबा मरकसिदा हुजिक मसि कदाइ फावबा चुम्बा लानबा हाइजे पॉलिटिकल डेवलपमेंट सिदा लेरिसी ngarang amitana hangbiriba mai tawdana ngarang si Manipur police ki chamaga kunthawm doi suba numit ki raising day gi thoramda saruk yariba Manipur gi minister Thongam Biswajit ta paumi singna hangba wahangda magna magi madu knowledge leite khote haidana khummiba kholiba mayamdu tasengna knowledge leitabra natraga leiragasu madu kumba matang chadi haidana hairibra haibasini miyam da hojik chingnariba pot singa chi kaigino hairkanda makoi 18 na chithi ama ire haibasi masi makti langadaba mande phongnariba paw mayam national media na kaina iriba mayam sida aduda 18 sida ma yawi yawdi adu tholiba signature di magi signature su yawi haidana uriba letter dugi saruk part kharani hojik miyam da uba phangiba national media sing na kaina madu copy sing yauna phong ibasing ju chithi dugi letter dugi loina mak ti akhoi ju ubang amde adu bo thoglei ba khara duda signature yaurisi makoi ahum khaki signature du yamna kari haitare masak thokna puthorakpa adugi potu yawi aduda sida luri se ngarang mana khumbadu signature adu magi oibra oidabra haibadudi expert na khangadabani magi expert na tena haidana khummiba pakumje sidagi sida
expert se signature gi expert si di ai gi signature gi expert ti ai ne ba atopane expert oi ba forensic gi aduna atop wafam amane ba ai isana di signature je ai gira ai gi natabra je am line pha ne ba simi pung kuding ma ki ne ba si loina masa gi signature si di masana sol kaino je paidagi kai haitare expert 10% expert se masana oigedam ne ba sigi signature je aini aina te je aduna sigi signature sida magi ni magi nati haibasi mana haibangam de haibase masina wahang mayam ama thollebam tasengna mana yauram bataraga su natragana hojik sidai da ngangna riba mayam si atopa khara manam haji chithi ji mamang da atopa da igiba chithi ni aduni da ni haidana haiba mayam hai ado mamang da manipur gi issue ga mari lena igiba letter sing di loina mak MLA mayam gi apunba ruling party gi MLA mayam na manipur gi suda se Assam Rifle gi battalion khara manipur gi withdraw tawna na gi kari gi tongan ba igiba letter mayam ji loina mak public ki domain da loina phangna greba loina una greba adugi una ki ba matam du da leigriba letter sing adu da yauriba content sing adu ga ngarang han part khara puthoraiba letter asigi content sing asiga di mana deba kena ba yam yauriba magi spirit ta mana dam ba yai magi context magi text wording kari du da mana da ba pot mayam yauriba aduna national meda mayam amana su sigi phonga iba pot sina maram oirakanda masigi letter simakti ai lalamgani haiba makti aigi midyeng dagi aduga hojik tawraiba development sing dagi sumaina prime minister letter ama haibase masi langani haibadi ai haiba ngamde maramdi karigino harakanda masigi development aduda kana yauba yaudabadudi madugi kainodu aina loina urudabanina aina su haiba ngamde adubu thoglaiba signature khara aduda masa yawi yaudi haibagi sidai sida masa makna fully to deny to the ai chu yaw di haidana so ai khangdi haiba makti hai ko hai aduga signature do ai gi oiram godra oiram moidra je ai khangdi hai je sidi yam lure ba aduna sidagi da mu thoglai bo wahang ti kaino haiba matam da manipur sida kamai to ge da hojik si manipur gi hojik ujuk lai riba chief minister nongthombam biren gi mayok ta wangang ba mi sing asi akoi kuki gi supporters ni kuki militants sing asigi supporter ni haidana aikoi gi brand to level to bagi mindset ama wakhal mi eng ama aikoi gi nai sida chuduna leire ba sangna sigi last 18 months sida haitare sida sida aduna anything chief minister nongthomam biren gi mayok ta ngang ba sing si kuki gi supporter ni haidana ma si level to selakanda awaba ta bagi pot sing asi माजी victim होइबगी पोटसिंग असि अकोइ यामना थोए मणिपुर हौजिकसि अदुना इवन सिदै सिदा तोंगान बे केनोसिंग सिदा हौगिबा था प्रानि पालनो मसिदा अइखोइ politician sing si मणिपुर गे अयाम politician sing तोंगान बे सिंग असि तोंगान बा force मयाम मना चंगझल कांदा मदु साथीबा अकोइ गे येखाइ थिनगाइबा थोकपा aso open talk pa adu politicians singi marakta sudum yaugi da banatieba okre ba thodo mayam ma manipur gi maru eba politicians sing se kudam moina harakanda union minister oiramiba RK Ranjan gi mayum bawa hanjan thengkhang anirakta tawdana tawkhriba mayam duneba haibadi makoi je anti manipur anti maitai ni kuki gi man ngangi ba tawriba sing sida haibana chingba sigi achauba aikoi gi society sida intimidation gi culture ma ngasagi mi sing asigi dissent voice ama aina yaning da basi yaning di haidana phongdok pangam da bagi aina simadi yaningi haidana phongbasi phongba yada bagi maramdi everything what I said aduga ganagum hairi ba kudingma express story ba kudingma aja masi hojik mayam gi mapung oina majority oina hukumaga chatliba sigi narrative sigi kitang madugi ona taina bada dissenting oiba voice ama thokpa ja madu yadabagi phibam ama koi gi sidai sida lai intimidation gi choba culture ama koi sidai sida lai bak thibani democracy haiba sida di magi dissenting voices masi lehan bam thokpane ba yaning da bado
यानिंगदे हाइबा ngamba aduga madugi healthy debate ama lehallakanda magi democracy do chakutkadoineba aduga kanagumba leader amagi mana tawriba thabak sing aduda loina mana tawriba khudimako yai yai haidana loina ma hoi lauraga loina ma matung illaga chatpa nataba leader du da yaningdabagi voice ama ma si ngai di yaningde si ngai di yaningi haidana magi dissenting voice ama tholakpa hebja si democratic oiba form of government magi parliamentary form of government aduga democracy gi yamna maru oiba essence samane basigi dissenting voice ado manipur da dissenting voice se akoigi kaino singi marakta bhawada chumnagi misam miyam gi marakta leiba ngamakta ba even kaino singi marakta bhawda politician singi marakta leiba da su intimidation mayama phangba madugi saitheng mayama phangbani na even sagi makoi tarama pandugi manungda soi tauba yaurura bawda chithidu irura bawda ai yaure haibase phongna haiba ngamdaba gat leina aise yaningdabani haidana haiba ngamdabagi mado makoina mikithi oibagira mikithi oibaki ngakta natabada asagi bol leina gat leina sigi leader sing asidi nongthomam biren sidi aina yaningdre haidana bolli haiba ngamdaba madu haiba ngambagi gatto makoigi party manungdo oira bawda haiba ngamdabagi haiba ngambagi gatto leitabada natana adugi mathakta makhoisu hairiba politician sing asisu masagi intimidation gi leiriba culture se masigi intimidation ase kiman khidana makhoisu makhoigi voice dissenting voice da makhoigi party gi marakta bawda madu phongdok ngamdabagi sathiraba culture ama leirabra